Paring naina chathajarakpa wari paringda Helloy 2022 haiba wari sigi manga suba episode mayamda khudol tamjari wari si pathok saba matamda soikiba lankiba yawrusu pumnamangna pukchel chawna ngakpigani Helloy dusu wado hairga isai kamthare tapna tapna thangbiyu khongthangdo Lona lona yengbirakanu nangna tapna tapna thangbiyu khongthangdo ikaina khangjaribani maithong se lupthana thamoi buhuduna puduna chatkinu tapna tapna thangbiyu khongthangdo lona lona yengbirakanu midyengdo tapna tapna thangbiyu khongthangdo isai se sakla Helloy tombido michi ho minao nirasda munningle isai mek to targa niras nungsi ipakda Helloy tombigi hanjan hanjan irakne Nungsiba magi ipak irenda iraknabadi nungsiba masum langine irakna jasunu khallame Helloy atombiduna puduna chatpa maikeida maso dumak chale Helloy atombiduna chenbadu madi mafalamda koiba chatpagi nungaiba phawdungna phawe haifum khangtaba ma masada anido wari sana sanana Helloy atomina mabu chingmaiduda chelaga pui khara chalaga Chingmai amada lepe Chingmai duda kem dongna tawba ma leibudui kem mapadu yobada kapna launabagi mikap mirau kholama tai makhol du tabada nungairamba wakhalga pumchai chai nirasna kaidobugino makhol singside san iroi khongbodongna khonge Helloy tomiduna aina nangbu purakliba mafamse thadagi kem nate khangaba haibigi tajo Game sida leise suning daba aran ba thabak tawba wadana nungai ba pamba mi makhai game sida tamthina pharaga phui makhoi bu Helloy khoina mafam sitana chelaga puduna lai aduga tamthina phui haibase nang khangjilluko tarabra nanado san iroi khongudongna khonglise niras Helloy tombigi wadu tabada miul sukidra maraido tali tawradana adudi nang naibu mafam sida chenduna purakliba nungsibagi wari sajaituna purakpadi nattene taurise nang naibu kem sida pusillaga 3rd degree chalaigi sinine Helloy tomiduna aina haibaga nangna wakhal tabuga yam gya laiko Gyanesor ngasidi Gyanesor Popa tabani suning dabagi asiyarga Helloy tombiduna nirasbu masa sagan du pairga game dugi manungda soro laktuna chingchil Gyanesor lao amuka hena doksingya lainaba wasyaduna Helloy duna khudang du pairga chingchinba thaurina pullaga sagai mathakta yalaga suning daba nupa nupi makhai yairaga lerambado mamit mangda ure Madu uda müldo pokhai ki tawi niras Ima ai ngamloye Ima ai bong takan biyo asi haiduna lejabi thatuna lawe niras adumna lawga kangthondagi onthe kangthondagi hek onthabaga usilamba mamito pangthore taibang wakhal tare manna wakhal tarakpatadi phamangdu damak leirame ke mamadi Helloy atombitusu leiramdra Mang niaba mak haujikti mayek singda khangle ningsha so achobo mohonde phuk hogulaglaga phamung machi amda famne kari mangni ge haujiki mangdubo kem dubu Hitler gi Nazi concentration camp dagi tadime ke manung daga aisi pusilamo ai kari oine adubu khudimакse taibangda kaidungda oibe yar खुदिमक्तो मंगनी मंग ओइरसु तमथिबा मंग आई अमुक हन्ना
ꯂꯩꯋꯥ ꯇꯧꯔꯒ ꯍꯦꯂꯣꯏꯒ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯁꯥꯟꯅꯕꯒꯤ ꯊꯕꯛꯁꯦ ꯇꯧꯖꯔꯔꯣꯏ ꯍꯦ ꯁꯩꯇ ꯁꯩꯇ ꯀꯧꯕ ꯂꯥꯏꯗꯨꯅ ꯈꯪꯁꯅꯨ ꯅꯤꯔꯥꯖ ꯃꯁꯥꯗꯣ ꯋꯥꯍꯩꯁꯤꯡ ꯆꯥꯏꯔꯒ ꯅꯦ ꯍꯦꯛ ꯇꯥꯏ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯦ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨꯗ 4:30 ꯇꯥꯔꯝꯗꯣꯔꯦ ꯉꯁꯤꯗꯤ ꯃꯥ ꯉꯟꯇꯥꯅ ꯍꯧꯒꯠꯂꯦ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯁꯤꯟꯗ꯭ꯔꯦ ꯉꯔꯥꯡ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯁꯥꯗ ꯁꯨꯝꯅꯤꯡ ꯅꯣꯝꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯁꯨ ꯐꯥꯎꯔꯦ ꯏꯊꯤꯜꯁꯤꯅ ꯃꯥꯒꯤ ꯃꯁꯥꯗ ꯆꯨꯁꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯊꯕꯛ ꯁꯨꯔꯒ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯦ ꯃꯅꯥꯎꯄꯥ ꯑꯃꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯃꯄꯥꯁꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯄꯦꯟꯁꯤꯟ ꯃꯆꯥꯗꯨꯅ ꯏꯃꯨꯡ ꯄꯨꯕꯅꯤ ꯃꯄꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯍꯦꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯣꯡꯕ ꯄꯥꯎꯆꯦ ꯈꯕꯔꯗꯣ ꯌꯣꯟꯕ ꯆꯠꯄꯅꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔꯗꯨꯅ ꯏꯃꯨꯡꯒꯤ ꯉꯥꯔꯤ ꯊꯨꯝꯆꯠ ꯄꯨꯅꯔꯤ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕ ꯋꯥꯡꯂꯦꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯃꯣꯃꯣ ꯌꯣꯟꯕ ꯆꯠꯂꯦ ꯁꯤꯗ ꯃꯥ ꯃꯊꯟꯇꯅꯤ ꯒꯦꯝ ꯁꯥꯟꯅꯔꯒ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯌꯨꯛꯁꯤꯗ ꯅꯍꯥꯟꯒꯩ ꯈꯟꯗꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯦ ꯁꯣꯜꯂꯕ ꯃꯄꯥ ꯂꯥꯏꯔꯤꯛ ꯇꯝꯅ ꯇꯝꯅ ꯏꯃꯨꯡ ꯄꯨꯔꯤꯕ ꯃꯅꯥꯎꯄꯥꯒꯤ ꯃꯥꯏꯊꯣꯡ ꯃꯃꯤꯠꯇ ꯎꯔꯛꯏ ꯅꯍꯥꯟꯒꯩꯗꯤ ꯄꯨꯟꯁꯤꯁꯦ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯗꯅ ꯍꯤꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯅ ꯍꯤꯡꯕ ꯄꯥꯝꯂꯛꯏ ꯃꯪꯂꯨꯔꯤꯕ ꯃꯪ ꯑꯃꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯍꯤꯡꯅꯤꯡꯍꯟꯕ ꯐꯥꯎꯍꯟꯕꯗꯧꯅ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯐꯥꯎꯕ ꯃꯥꯟꯕ ꯏꯊꯤꯜ ꯑꯃ ꯄꯤꯔꯛꯂꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯉꯁꯤꯗꯤ ꯃꯥ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯣꯡꯗ ꯐꯝꯂꯦ ꯃꯤꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯇꯨꯅ ꯅꯣꯡꯃꯒꯤ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯅꯤꯔꯥꯖꯇꯣ ꯁꯣꯝꯇꯅ ꯀꯝꯗꯧꯔꯤ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯃꯤꯋꯥ ꯇꯥꯔꯦ ꯀꯕꯣꯛ ꯍꯩꯕꯣꯛ ꯄꯨꯕꯨꯗꯤ ꯄꯨꯔꯛꯑꯦ ꯍꯥꯏꯕꯕꯨ ꯄꯨꯡꯅ ꯌꯧꯔꯀꯥꯟꯗ ꯄꯨꯔꯛꯄꯒꯤ ꯃꯆꯤ ꯑꯍꯜꯗꯨꯅ ꯑꯇꯣꯝꯕꯤꯗꯣ ꯂꯦꯛꯆꯔ ꯄꯤꯔꯝꯃꯤ ꯊꯕꯛ ꯑꯃꯇ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕꯁꯦ ꯍꯥ ꯑꯣꯏꯗꯦꯅꯦꯍꯦ ꯃꯇꯥꯡ ꯃꯇꯝ ꯏꯀꯥꯏ ꯍꯦꯛ ꯀꯥꯏꯔꯗꯅ ꯀꯩꯗꯧ ꯂꯩꯒꯤꯕ ꯅꯪꯕꯣ ꯑꯐꯪ ꯑꯐꯪꯕ ꯊꯦꯡꯅ ꯊꯦꯡꯅꯕ ꯋꯥꯏ ꯍꯥꯏꯕꯗꯣ ꯅꯪ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯅꯦ ꯍꯥ ꯏꯆꯦ ꯄꯨꯡ ꯑꯃ ꯈꯔ ꯆꯣꯟꯊꯕꯒꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯣꯊꯣꯛꯑꯒ ꯉꯥꯡꯉꯤꯗꯨꯕꯨ ꯌꯥꯏꯍꯦ ꯏꯆꯦ ꯅꯪꯁꯨ ꯍꯣ ꯉꯥꯡꯗ꯭ꯔꯗꯤ ꯉꯥꯡꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯏ ꯅꯪꯗꯤ ꯕꯦꯝꯃ ꯏꯝꯐꯥꯜ ꯀꯥꯈ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯔꯛꯇꯕꯨ ꯉꯥꯏꯍꯥꯛ ꯄꯨꯡꯒꯣꯏ ꯇꯤꯟꯅꯔꯨꯔꯕꯗꯤ ꯅꯪꯁꯤ ꯕꯦꯝꯃ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯒꯁꯦ ꯍꯦꯛ ꯀꯥꯎꯗꯧꯅ ꯇꯧꯏ ꯌꯥꯔꯦꯕ ꯏꯆꯦ ꯈꯔ ꯉꯥꯡꯉꯗꯤ ꯀꯕꯣꯛ ꯍꯩꯕꯣꯛ ꯐꯥꯎꯗꯤ ꯑꯩꯁꯨ ꯄꯨꯔꯛꯂꯦꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯈꯔ ꯉꯥꯡꯅꯔꯕ ꯃꯇꯨꯡ ꯃꯆꯦꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯉꯁꯤꯗꯤ ꯁꯦꯂꯣꯏ ꯂꯪꯃꯥꯏ ꯆꯤꯡꯗ ꯀꯥꯗꯨꯅ ꯆꯤꯡꯒꯣꯏ ꯇꯨꯔꯦꯜꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯁꯨ ꯌꯥꯏꯗꯨꯅ ꯄꯨꯔꯦ ꯃꯆꯤꯟ ꯃꯅꯥꯎ 5 ꯑꯃꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯑꯅꯤꯇ ꯉꯥꯏꯍꯧꯔꯦ ꯃꯆꯦ ꯑꯍꯜꯁꯤꯅ ꯃꯇꯝ ꯑꯅꯝꯕꯗ ꯃꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯑꯐꯕꯗ ꯄꯥꯎꯇꯥꯛ ꯄꯤꯗꯨꯅ ꯂꯩ ꯑꯅꯤꯗꯣ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯁꯦꯂꯣꯏ ꯂꯪꯃꯥꯏ ꯆꯤꯡ ꯌꯧꯅꯕ ꯌꯥꯡꯗꯧ ꯂꯝꯕꯤ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯑꯦ ꯁꯝꯂꯥꯡ ꯂꯃꯥꯏ ꯅꯤꯡꯊꯧ ꯃꯃꯣꯝꯂꯣꯏ ꯅꯨꯖꯥ ꯃꯊꯣꯠ ꯀꯥꯔꯛꯄꯤ ꯆꯤꯡꯂꯧ ꯁꯀꯣꯏ ꯍꯦꯟꯕꯤ ꯃꯥꯏꯊꯣꯡ ꯃꯇꯧ ꯊꯨꯝꯊꯣꯏꯕꯤ ꯅꯣꯡꯕꯥꯂꯣꯟ ꯑꯆꯣꯡ ꯌꯨꯝꯂꯦꯝꯕꯝ ꯆꯅꯨ ꯄꯦꯇꯪꯒ ꯂꯤꯛꯂꯧ ꯂꯧꯊꯤꯕꯤ ꯅꯌꯨꯝ ꯁꯥꯐꯕꯤ ꯁꯦꯂꯣꯏ ꯆꯅꯨꯔꯥ ꯑꯇꯦꯡꯕꯤ ꯃꯥꯒꯤ ꯃꯀꯥꯏꯐꯝ ꯌꯨꯝꯖꯥꯎ ꯂꯩꯃ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯂꯥꯡꯑꯣꯟꯈꯤꯕ ꯁꯦꯂꯣꯏ ꯆꯤꯡꯃꯥꯏ ꯇꯥꯅꯅꯤ ꯃꯈꯣꯏꯅ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏ ꯍꯒ꯭ꯔꯥꯕ ꯍꯥꯗ ꯆꯤꯡ ꯁꯦꯂꯣꯏ ꯅꯤꯛ꯭ꯔꯥꯕ ꯅꯤꯛꯇ ꯆꯤꯡ ꯁꯅꯥꯌꯥꯏ ꯄꯣꯛꯄ ꯆꯤꯡ ꯌꯨꯆꯦꯡꯅ ꯌꯨꯍꯥꯅ ꯅꯣꯡꯃꯗ ꯍꯥꯗꯕ ꯆꯤꯡ ꯁꯅꯥꯅ ꯍꯨꯏꯊꯕ ꯆꯤꯡ ꯂꯐꯨꯅ ꯃꯐꯦꯜ ꯂꯣꯏꯕ ꯆꯤꯡ ꯂꯣꯛꯁꯥ ꯃꯥꯄꯜ ꯂꯩꯕ ꯆꯤꯡꯗ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯣ ꯂꯣꯏꯕꯤ ꯆꯤꯡꯃꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯆꯦꯟꯕ ꯆꯤꯡꯒꯣꯏ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝꯗꯨꯗ ꯏꯔꯣꯏꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯑꯦ ꯅꯤꯡꯊꯤꯖꯔꯕ ꯁꯦꯂꯣꯏ ꯆꯤꯡꯃꯥꯏꯒꯤꯅ ꯅꯥꯄꯣꯡ ꯆꯤꯡꯒꯣꯏ ꯇꯨꯔꯦꯜꯒꯤꯅ ꯍꯧꯔꯛꯐꯝꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯣ ꯇꯨꯔꯦꯜ ꯂꯥꯏꯖ ꯍꯧꯔꯛꯐꯝꯗꯨꯗ ꯏꯔꯣꯏꯗꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯁꯥꯟꯅꯩꯗꯣ ꯍꯦꯂꯣꯏ ꯇꯔꯦꯠꯇꯨꯅ ꯁꯥꯟꯅꯕ ꯎꯕꯗ ꯇꯝꯐꯥ ꯄꯥꯝꯕ ꯀꯩꯔꯦꯜ ꯐꯥꯕꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯇꯣꯡꯕꯤ ꯈꯤꯛꯂꯥꯎ ꯃꯄꯥꯜ ꯊꯛꯇ
ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯕꯗ ꯂꯥꯡꯒꯣꯏ ꯈꯣꯡꯒꯨꯜ ꯇꯥꯗꯕꯤ ꯀꯥꯡꯒꯣꯟ ꯈꯣꯡꯅꯦꯠꯅꯕꯤ ꯃꯥꯂꯪ ꯆꯩꯔꯣꯏꯅꯕꯤ ꯅꯨꯡꯅꯥꯡ ꯈꯨꯟꯗꯥꯅꯕꯤ ꯅꯣꯡꯕꯨ ꯆꯨꯗꯅ ꯁꯥꯏꯆꯣꯠꯄꯤ ꯅꯨꯡꯁꯥ ꯆꯥꯗꯅ ꯐꯧꯒꯪꯕꯤ ꯇꯝꯐꯥ ꯀꯣꯔꯧ ꯑꯋꯥꯡꯕꯤ ꯃꯥꯂꯦꯝ ꯂꯩꯕꯨ ꯂꯨꯝꯕꯤ ꯀꯣꯔꯧ ꯅꯣꯡꯕꯨ ꯀꯣꯟꯕꯤ ꯀꯣꯔꯧ ꯃꯇꯦ ꯌꯥꯝꯕꯤ ꯋꯥꯡꯕꯜ ꯃꯇꯧ ꯌꯥꯝꯕꯤ ꯄꯥꯟꯊꯣꯏꯕꯤ ꯀꯧꯕꯤ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯁꯨ ꯍꯦꯂꯣꯏ ꯇꯔꯦꯠꯅ ꯅꯣꯛꯅ ꯈꯦꯅ ꯆꯤꯡꯒꯣꯏ ꯇꯨꯔꯦꯜꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯕꯗꯨ ꯎꯔꯒ ꯑꯄꯦꯟꯕ ꯐꯥꯎꯏ ꯂꯪꯃꯥꯏ ꯆꯤꯡꯒꯤꯅ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯨꯗ ꯂꯦꯞꯂꯒ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯌꯦꯡꯂꯛꯄ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯜꯂꯤꯕ ꯏꯔꯤꯜ ꯇꯨꯔꯦꯜꯁꯨ ꯎꯔꯛꯏ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯂꯥꯏꯖ ꯏꯔꯥꯎ ꯈꯣꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯄꯥꯟꯊꯣꯏꯕꯤ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯁꯥꯗ ꯏꯊꯤꯜ ꯍꯥꯞꯂꯔꯤ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯃ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯒ ꯄꯨꯟꯅ ꯌꯥꯊꯣꯛꯃꯤꯟꯅꯅꯤꯡꯉꯝꯃꯤ ꯁꯨꯃꯥꯡ ꯎꯔꯨꯝ ꯈꯤꯟꯗ꯭ꯔꯤꯕꯤ ꯌꯨꯝꯖꯤ ꯀꯥꯛꯐꯩ ꯊꯥꯗ꯭ꯔꯤꯕꯤ ꯄꯥꯃꯦꯜ ꯎꯔꯥꯏ ꯍꯛꯇ꯭ꯔꯤꯕꯤ ꯂꯝꯂꯩꯃ ꯍꯦꯂꯣꯏ ꯇꯔꯦꯠꯅꯤ ꯇꯧꯅꯤꯡꯕꯗ ꯃꯅꯤꯡ ꯇꯧꯕꯤꯅꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗ ꯀꯅꯥꯁꯨ ꯌꯦꯠ ꯉꯝꯗꯦ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯨꯗ ꯂꯩꯕ ꯅꯨꯡꯄꯥꯛꯊꯛꯇ ꯐꯝ ꯅꯨꯡꯅ ꯅꯨꯔꯥ ꯅꯟꯗꯨꯅ ꯏꯔꯨ ꯁꯥꯗꯦꯡꯂꯦ ꯂꯥꯏ ꯍꯅꯨꯕ ꯆꯥꯝꯃ ꯂꯥꯏ ꯍꯅꯨꯕꯤ ꯆꯥꯝꯃ ꯁꯪꯒꯥꯏ ꯌꯨꯝꯐꯝꯗ ꯊꯧꯒꯜ ꯇꯧꯅ ꯊꯋꯥ ꯌꯨꯆꯦꯡ ꯌꯨꯍꯥꯅ ꯆꯣꯏꯅꯧ ꯐꯝꯕꯥꯜ ꯃꯈꯣꯡ ꯃꯔꯤ ꯑꯣꯏ ꯂꯩꯆꯤꯟꯅ ꯊꯥꯀꯟ ꯑꯣꯏ ꯊꯕꯤ ꯁꯦꯟ ꯀꯣꯏꯔꯦꯟ ꯑꯄꯥꯟꯕꯅ ꯐꯨꯡꯒꯥ ꯃꯩꯔꯤꯡꯕꯒꯨꯝ ꯃꯩꯕꯨꯜ ꯃꯩꯖꯥꯎ ꯊꯥꯅ ꯂꯣꯏꯗꯥꯝ ꯊꯥꯖ ꯇꯔꯥꯅꯤꯊꯣꯏꯅ ꯊꯥꯀꯜ ꯐꯤꯔꯥꯟ ꯑꯊꯣꯟꯕ ꯋꯥꯡꯊꯣꯏꯕ ꯑꯣꯏꯅ ꯄꯥꯟꯐꯔꯤꯕ ꯆꯤꯡꯎ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯄꯥꯟꯕꯒꯤ ꯃꯀꯥꯏꯐꯝꯁꯤꯗ ꯍꯦꯂꯣꯏ ꯂꯝꯂꯩꯃ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯣ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯏꯔꯨ ꯁꯥꯗꯦꯡꯅ ꯆꯤꯡꯒꯣꯏ ꯇꯨꯔꯦꯜꯗꯨꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯗ ꯄꯥꯟꯕ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯅ ꯅꯥꯄꯗ ꯆꯤꯜꯂꯤ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯗ ꯄꯥꯟꯕ ꯍꯌꯥꯏ ꯑꯃꯨꯟꯕꯅ ꯃꯁꯥꯗ ꯇꯛꯂꯒ ꯏꯔꯨꯖꯩ ꯌꯦꯡꯕꯒꯤ ꯄꯦꯟꯕ ナꯏꯗꯦ ꯇꯔꯦꯠꯇꯨꯅ ꯏꯔꯨꯖꯔꯤꯉꯩ ꯅꯣꯛꯈꯦꯗꯨꯅ ꯁꯥꯟꯅꯕ ꯌꯥ ꯌꯥ ꯂꯥꯎꯅ ꯅꯣꯛꯄ ꯃꯈꯣꯜꯗ ꯅꯨꯡꯁꯤꯠꯅ ꯄꯨꯕ ꯃꯥꯏꯀꯩꯅ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯗ ꯄꯥꯟꯕ ꯍꯩ ꯂꯩꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯂꯥꯛꯄ ꯀꯣꯂꯦꯖ ꯑꯃꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯁ꯭ꯇꯗꯤ ꯇꯨꯔ ꯑꯃ ꯑꯟꯗ꯭ꯔꯣꯗ ꯂꯥꯛꯄꯅꯤ ꯑꯟꯗ꯭ꯔꯣ ꯄꯅꯝ ꯅꯤꯡꯊꯧ ꯃꯁꯥꯏꯀꯣꯟ ꯑꯟꯗ꯭ꯔꯣ ꯄꯅꯝ ꯂꯥꯏꯔꯦꯝꯕꯤ ꯌꯥꯊꯣꯛꯀꯣꯟ ꯁꯟꯊꯦꯜ ꯄꯥꯛꯇ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯣ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯁꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯂꯩ ꯃꯇꯝꯁꯤꯗ ꯁꯥꯇ꯭ꯔꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯕꯣꯕꯤꯟ ꯀꯧꯕ ꯑꯃ ꯌꯥꯎꯔꯤꯕꯗꯣ ꯃꯗꯣ ꯇꯣꯏꯂꯦꯠ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ ꯃꯇꯝꯗꯨꯗ ꯅꯨꯡꯁꯤꯠꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯅꯣꯛꯈꯦꯕꯒꯤ ꯃꯈꯣꯜꯗꯣ ꯍꯦꯛ ꯃꯅꯥꯗ ꯇꯥꯔꯨꯔꯦ ꯎ ꯋꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯈꯔꯁꯨ ꯆꯨꯞꯄ ꯃꯐꯝꯅꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯣ ꯅꯨꯡꯁꯤꯠ ꯃꯥꯒꯤ ꯈꯣꯡꯊꯥꯡꯗ ꯏꯅꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯅꯕꯗꯧꯅ ꯐꯥꯎꯋꯦ ꯃꯅꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯍꯦꯛ ꯇꯥꯏ ꯃꯄꯥꯜ ꯊꯣꯛꯄꯗꯨ ꯂꯣꯏꯔꯒ ꯇꯣꯏꯂꯦꯠꯇꯒꯤ ꯊꯣꯛꯂꯛꯄꯒꯅꯤ ꯆꯤꯡꯃꯥꯏꯗꯨꯗ ꯅꯨꯄꯤ ꯇꯔꯦꯠꯅ ꯍꯧꯅꯗꯨꯅ ꯅꯣꯛꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯃꯍꯥꯛ ꯃꯅꯥꯗ ꯇꯥꯔꯦ ꯁꯦꯂꯣꯏ ꯅꯤꯀ꯭ꯔꯥꯕ ꯅꯤꯛꯇ ꯆꯤꯡ ꯆꯤꯡꯃꯥꯏ ꯃꯥꯄꯜ ꯐꯥꯡꯕ ꯆꯤꯡꯅꯤ ꯃꯁꯥ ꯃꯔꯦꯡ ꯌꯥꯝꯕ ꯆꯤꯡꯅꯤ ꯆꯤꯡꯃꯥꯏ ꯑꯃꯃꯝꯅ ꯂꯝ ꯑꯃꯃꯝꯒꯤ ꯃꯥꯏꯀꯩ ꯇꯥꯛꯄꯅꯤ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯃꯅꯥꯗ ꯇꯥꯔꯤꯕ ꯃꯈꯣꯜꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ ꯅꯣꯡꯆꯨꯞ ꯄꯥꯡꯕ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯇꯧꯏ ꯃꯈꯣꯜꯗꯨꯅ ꯃꯥꯒꯤ ꯁꯤꯟꯊꯥꯗꯤ ꯀꯥꯎꯈ꯭ꯔꯦ ꯁ꯭ꯇꯗꯤ ꯇꯨ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗꯒꯤ ꯅꯥꯊꯩꯈ꯭ꯔꯦ ꯈꯣꯟꯖꯦꯜꯁꯤꯅ ꯃꯥꯒꯤꯗꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯕꯣꯕꯤꯟ ꯃꯩꯅ ꯆꯨꯔꯤ ꯃꯁꯥꯗ ꯁꯒꯨꯗꯕ ꯁꯨꯃꯟꯂꯥꯡ ꯑꯃꯗ ꯊꯨꯗꯨꯅ ꯃꯍꯥꯛ ꯂꯥꯛꯑꯦ ꯅꯨꯡꯁꯤꯠꯅ ꯄꯨꯔꯛꯄ ꯅꯨꯡꯁꯤꯔꯕ ꯃꯈꯣꯜꯗꯨ ꯇꯝꯅ ꯃꯈꯣꯡꯗꯣ ꯊꯥꯡꯗꯨꯅ ꯂꯥꯛꯑꯦ ꯂꯦꯞꯄ ꯂꯩꯇꯦ ꯑꯉꯛꯄꯅꯤ ꯂꯥꯏꯒꯤ ꯊꯧꯋꯤꯟꯆꯤꯟ ꯈꯣꯟꯖꯦꯜꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯍꯤꯃꯥꯏ ꯆꯨꯝꯈ꯭ꯔꯦ ꯎꯔꯛ ꯋꯥꯔꯛ ꯐꯥꯎꯗꯨꯅ ꯂꯥꯛꯑꯦ ꯃꯁꯥꯗꯣ ꯆꯣꯛꯊꯕ ꯂꯩꯇꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯑꯣꯟꯅ ꯊꯣꯏꯅ ꯆꯠꯂꯒ ꯀꯔꯤꯅꯣ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯐꯥꯎꯔꯤꯕ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤꯅ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯍꯦꯂꯣꯏ ꯇꯔꯦꯠꯇꯨꯅ ꯁꯥꯟꯅꯔꯒ ꯂꯩꯕ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ ꯄꯥꯈꯪ ꯑꯣꯏꯔꯁꯨ ꯇꯅꯥꯄ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯁꯔꯦꯟ ꯅꯨꯡꯁꯥꯒꯨꯝ ꯇꯕꯥꯔꯕ ꯆꯤꯟꯕꯥꯟ ꯃꯤꯁꯅꯥ ꯑꯅꯤꯅ ꯑꯃꯨꯕ ꯅꯣꯡꯒꯨꯝꯅ ꯉꯝꯖꯕ ꯀꯅꯥꯒꯤ ꯊꯃꯣꯏ ꯂꯥꯌꯨꯝꯗ ꯍꯩꯊꯔꯒꯦ ꯃꯇꯥꯒꯨꯝ ꯂꯤꯔꯨꯡ ꯇꯦꯟꯒꯨꯝ ꯑꯇꯨꯝꯕ ꯊꯃꯣꯏ ꯐꯥꯎꯅ ꯇꯦꯟ ꯀꯥꯞ ꯉꯝꯕ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕ ꯄꯥꯈꯪ ꯃꯊꯣꯠ ꯀꯥꯔꯛꯄ ꯕꯣꯕꯤꯟꯅ ꯆꯤꯡꯃꯥꯏ ꯅꯥꯄꯣꯝꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯎꯔꯨꯕꯅꯤ ꯕꯣꯕꯤꯟ ꯍꯦꯛ ꯎꯕꯒ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯨꯒ
इरोइदुना सानरंबदगी मागे मनाक्ता लाए खोइरुम मोमोन मिनोकनो बोबिनबु येंगलगा खुजेंगसि पाइबिरओ थांगलेन मांजा पामुबा मीगी मचा लोयुम्बा नंगी हाइनोक मिनोकना थमोइसे नुंसी नंगी लांगदा थुखरे असुमने हाइबगा बोबिनसु होय मायमता हाइदना हेलो एटोमिदुगी खुजेंगदु ताप लाउना पाइ खुजेंगदु हेक पाइबगा हेलो एटोमिदुना कनासु लेतबा अचिकपा मफमदा पुदुना चले हयांग लैरांग निंथीजना हौबा तलापामे वांगथोइबना मरांग काइना हौबा नोंमाइ कैनो चिंगसोमबगी मसाइकोंदुदा हेलो एटोमिदुना बोबिनबु पुनिंगबु माइकेदा पुदुना चले बोबिनसु मसादो वाबा कौबा चोक्थबा लेते हेलो एटोमिदुना पुबा माइके दोमदा अदुमक चले खरा चलगा नीदो हयाई मखोंग अमदा पोथारमे अनीदो वारी सानरमे तम्बो ओइबा नंगसे साथीना फजे नंगी हाइनोक मिनोकता थमोइसे पंगथे तरंगसिना नंगना चटपा नते मालंगदसु नंगना तावबा नते अइने चटलिबा अइने तावरिबा अइगी नुंगपान पुंबा सुमतपा नंगसिबु कनानो नंगना इबु पुंगाव हेक ngawhanbire ngawhalibase अइने नते नंगनने तंबोइबा मीगिदी मचा पामुबा थांगलेन मांजा पामुबा नंगबु करी मेया यावबनो अइने नते नंगनने नंगना अइंगोंदा ताइनरिदुबु नंगसु ngamihe थमोइदो ngamba natiye nangni ngamise अइंगोंदागा ताइनरदना असुमना हेलो एटोमिसिगा बोबिनगा नुंगाइना वारी सानरिंगे सोमदना कमदौरी कॉलेज की स्टडी टूर लाखिबा छात्र मदी ओजा मयामदो कोकता खुद हाबले बोबिन वाटपगी वाउदा कना कना वाले मसिंग थिरकपदा माता ngaire walamba mayam changduna mabu thibada koji thibada phangdre waba haibadu oi mamanaba mayamna mabu chingmai lana khonthang yeina kauri Bobin Bobin mai mai khongul linari adu libada phanglaktre magi mobile da call tawbusu mobile network phangkidre kokta khudapa matang haidune pungsu mari makhai tarakle ningtham tagi matam moibana numitchu tapna tapna hekta nangauroi matagu mamsinke haujikti fibam du luraklabada khullekai du leba maiba madi akhangai tanare mi mangkhrabagi pau tabada andru khunda leba maiba chauthoidu chingkhong du da lai study tour du da lamjing du na lakpa oja amana bobin mangkhibagi wari du haire mayam chak tokluba matung pothanari matamda toilet chatkani chatkibadagi hanjilak try duna pau du tamname pau du taru matung haujikti amaiba chauthoina nongmai kaino chingsombagi hairang layang tamduna chingu laitungda chingu laitai narame panam ningthau panam lairami mabasu tairaba matung haujikti mak laidu tainabadagi mari mukong punum khangba ngamle cheloi langmai ching nongmai ji chinggi chingsang na pom mamada bobinbu lamleima heloi tarut atomina chenduna pure matam lairinge thengchin dringai da numidangi matamda khuyongna dringai bobinbu phangnaba thinaba thorang tawrame khulle kai du leba ahal na khaidana pung mangang ye langmai chingi chingsang na pom du da bobinbu phangnaba thirakle numidang warimgi matam du da moibung khonguna khongba pung yeiba neiba sembang yeiba neiba maiba chak thuina luching du da hello atomi du na chatpa maikei du yongnaba mayam du mana luching du na puduna lae Hojing mayamda wari sigi manga suba tangka kudol tamjakre wari sitabiraga adongi mod adu comment da thambiram amadi channel asubu nuksibiduna like subscribe amadi share to kawbigana loisilakpada mayambu ikoknona amuka na khurumjare